ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯣꯛꯅꯔꯛꯂꯦ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯩꯅꯥ ꯃꯁꯤꯡ ꯊꯤꯉꯝꯗ ꯐꯥꯎꯅꯩ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯨꯗ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯑꯃꯃꯝꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯅꯔꯤ ꯃꯆꯥꯅ ꯃꯄꯥꯅꯦ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯛꯇꯕꯗꯣ ꯋꯥꯔꯧꯈꯤꯗꯦ ꯀꯣꯔꯧ ꯃꯆꯥꯕꯨ ꯋꯥꯔꯧꯕ ꯉꯝꯈꯤꯗꯦ ꯋꯥꯔꯧꯕꯒꯤ ꯃꯍꯨꯠ ꯏꯄꯣꯝ ꯄꯣꯝꯂꯤꯕ ꯃꯆꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯤꯠꯐꯝ ꯃꯆꯤ ꯂꯦꯡꯗ ꯌꯦꯡꯈꯤ ꯀꯣꯔꯠꯇꯒꯤ ꯄꯨꯝꯂꯣꯏ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯤ ꯀꯣꯔꯧ ꯊꯨꯅ ꯆꯠꯈꯠꯈꯤꯗꯨꯅ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯑꯇꯣꯞꯄ ꯃꯍꯤ ꯍꯛꯆꯥꯡ ꯇꯦꯛꯈꯠꯀꯗꯕ ꯈꯔ ꯃꯥꯡꯖꯧꯅꯅ ꯄꯨꯔꯛꯄꯗꯣ ꯂꯧꯊꯣꯛꯂꯨꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯏꯆꯥꯊꯣꯏꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯏ ꯂꯩꯔꯨꯔꯕꯅꯤ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯇꯧꯔꯤꯕ ꯃꯃꯥꯕꯨꯁꯨ ꯉꯥꯛꯄꯤꯔꯤꯕꯅꯤ ꯄꯤꯔꯔꯣꯏ ꯈꯟꯅ ꯄꯥꯎꯈꯨꯝꯁꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯠꯈꯠꯄ ꯍꯧꯏ ꯀꯣꯔꯧ ꯑꯃꯨꯛꯀꯁꯨ ꯁꯣꯟꯊꯥꯡꯅꯅ ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯕꯕꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯧꯕꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏ ꯈꯟꯅ ꯃꯥꯏ ꯂꯩꯔꯕ꯭ꯔꯥ ꯋꯥꯍꯩ ꯑꯗꯨ ꯊꯃꯣꯏꯗ ꯈꯪꯄꯥꯟ ꯄꯥꯟꯈꯤ ꯔꯥꯅꯤ ꯐꯥꯎꯕ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒ ꯃꯤꯠ ꯆꯥꯟꯅꯔꯛꯄꯗꯣ ꯌꯥꯝꯅ ꯊꯨꯅ ꯃꯤꯠꯐꯝ ꯍꯣꯡꯈꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯟꯗꯛꯇꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯀꯔꯤ ꯀꯔꯝꯕ ꯑꯍꯦꯟꯕ ꯏꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯗꯧꯕ ꯋꯥꯠꯄꯤꯔꯤꯒꯦ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯔꯁꯤꯐꯥꯎ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯄꯣꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯊꯨꯡꯂꯅꯤ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯐꯥꯎꯕ ꯂꯩꯍꯜꯂꯝꯂꯔꯣꯏ ꯀꯣꯔꯧ ꯑꯔꯩꯕ ꯊꯧꯅꯥ ꯈꯨꯗꯤꯡ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯛ ꯄꯤꯗꯣꯜꯂꯕꯤꯒꯨꯝ ꯐꯥꯎꯍꯟꯕ ꯃꯥ ꯂꯩꯅ ꯂꯩꯅ ꯋꯥꯈꯜ ꯑꯁꯤꯕꯨ ꯈꯟꯕꯗ ꯀꯣꯔꯧ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯌꯨꯝ ꯑꯗꯨꯗꯤ ꯅꯃꯥꯅꯆꯥꯒꯤꯅꯤ ꯅꯈꯣꯏꯅ ꯂꯦꯡꯗꯅ ꯂꯩꯌꯨ ꯐꯠꯇ꯭ꯔꯕ ꯑꯩ ꯑꯣꯏꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯆꯠꯈꯤꯒꯦ ꯌꯨꯝꯗꯨꯗꯤ ꯕꯕꯥꯅ ꯏꯆꯥꯒꯤ ꯃꯤꯡꯗ ꯑꯣꯟꯈ꯭ꯔꯕꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯥ ꯃꯆꯥꯕꯨ ꯈꯟꯕꯤꯕ ꯁꯥꯔꯤꯕ ꯃꯇꯧ ꯑꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯨꯁꯤꯟꯅ ꯂꯧꯔꯨꯗ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯑꯔꯦꯞꯄ ꯌꯨꯝꯁꯤꯃ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯌꯨꯝꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯔꯜꯗ ꯏꯄꯣꯠ ꯁꯥꯗꯣꯛꯄ ꯃꯤꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯂꯝꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯠꯇꯗꯁꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯣꯏ ꯄꯤꯒꯦ ꯈꯟꯕꯗꯣ ꯂꯧꯔꯔꯣꯏ ꯈꯪꯂꯕꯗ ꯀꯣꯔꯧ ꯋꯥꯍꯩ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯈꯨꯠꯅ ꯄꯤꯒꯦ ꯈꯟꯅ ꯊꯥꯡꯒꯠꯂꯝꯕ ꯑꯗꯨꯁꯨ ꯂꯣꯠꯁꯤꯟꯈ꯭ꯔꯤ ꯊꯃꯣꯏ ꯑꯗꯣ ꯇꯁꯦꯡꯅ ꯀꯟꯁꯤꯜꯂꯒꯤ ꯃꯔꯦꯞꯂꯒꯨꯝ ꯃꯃꯥ ꯃꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯔꯥꯅꯤꯕꯨ ꯏꯕꯦꯝꯆꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯟꯕꯤꯈ꯭ꯔꯦ ꯏꯕꯦꯝꯆꯥꯅ ꯕꯦꯃꯥ ꯅꯪꯁꯨꯅꯦ ꯅꯅꯨꯡ ꯍꯥꯏꯐꯦꯠ ꯀꯟꯃꯜꯂꯤ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯈꯨꯝꯃꯣ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯛꯇꯦ ꯏꯗꯣꯝꯆꯥ ꯑꯣꯏꯍꯟꯕꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯏꯕꯦꯝꯆꯥꯗꯤ ꯈꯥꯝꯗꯦ ꯐꯅ ꯐꯔꯦ ꯈꯜꯂꯤ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯔꯥꯅꯤꯗꯤ ꯋꯥꯂꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯨꯄꯤ ꯃꯥꯅ ꯈꯜꯂꯤꯕ ꯈꯪꯗꯦ ꯃꯃꯥꯕꯨ ꯒꯥꯔꯤꯗ ꯀꯥꯕꯗꯨ ꯐꯥꯎ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯔꯛꯂꯤ ꯃꯈꯣꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯉꯤ ꯀꯗꯣꯝꯗꯅꯣ ꯄꯟꯊꯨꯡꯐꯝ ꯈꯪꯗꯦ ꯃꯥꯔꯁꯟꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯁꯨꯝ ꯃꯅꯤꯡꯗ ꯇꯣꯡꯅ ꯇꯣꯡꯅ ꯑꯋꯥꯕ ꯍꯟꯗꯣꯛꯄ ꯑꯣꯏꯅ ꯑꯆꯠ ꯑꯋꯣꯛ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯤꯠꯐꯝꯗꯣ ꯀꯔꯥꯏꯗꯅꯣꯃ ꯐꯥꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤꯒꯨꯝ ꯏꯃꯪ ꯃꯪꯅ ꯆꯠꯂꯝꯂꯤꯕ ꯐꯤꯕꯝꯗꯣ ꯍꯦꯛ ꯃꯤꯠꯌꯦꯡ ꯇꯥꯔꯨꯔꯦ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯤꯡꯈꯩ ꯒꯥꯔꯤ ꯈꯥꯝ ꯆꯤꯡꯈꯩꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯅꯥꯀꯜ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯒꯥꯔꯤ ꯈꯥꯝꯃꯤ ꯃꯥꯔꯁꯟ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯃꯥꯔꯁꯟꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯈꯟ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅꯁꯨ ꯃꯥꯔꯁꯟꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅꯗꯤ ꯂꯩꯔꯤ ꯌꯦꯡꯅ ꯌꯦꯡꯅ ꯁꯦꯟꯆꯠ ꯇꯧꯗꯨꯅ ꯂꯝꯕꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯃꯥꯔꯁꯟꯅ ꯂꯩꯁꯦꯟꯕꯦ ꯅꯨꯄꯤꯗꯨꯁꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃ ꯊꯣꯛꯇꯦ ꯇꯔꯪ ꯃꯥꯂꯪꯗ ꯏꯇꯥꯎ ꯇꯥꯎꯏ ꯃꯥꯔꯁꯟ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯐꯥꯔꯛꯏ ꯑꯕꯦꯝꯃ ꯅꯥꯟꯊꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯄꯤꯗꯣ ꯇꯥꯈꯤꯅꯤ ꯃꯤꯄꯥꯏꯕꯅ ꯃꯃꯥꯏ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯃꯥꯔꯁꯟ ꯋꯥ ꯉꯥꯡꯗ ꯅꯨꯄꯤꯗꯨꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯨꯐꯥꯎ ꯄꯨꯔꯛꯏ ꯃꯥꯅ ꯊꯣꯡꯗꯣ ꯍꯥꯡꯕꯤꯗꯨꯅꯁꯨ ꯀꯥꯈꯠꯍꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯥꯔꯛꯂꯤ ꯃꯥ ꯄꯟꯊꯨꯡꯐꯝꯗꯣ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯏꯃꯪ ꯃꯪꯉꯤ ꯃꯄꯤꯈꯛ ꯅꯤꯡꯁꯤꯡꯊꯔꯛꯇꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯕꯣꯏꯅꯤ ꯈꯖꯤꯛ ꯃꯤꯄꯥꯏ ꯊꯤꯅ ꯆꯤꯡꯈꯩ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯑꯝꯇ ꯂꯥꯝꯂꯣ ꯆꯤꯡꯈꯩꯁꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ
ingak ngak chanana bottle du lamduna pirai. Bottle du lawduna makhum hangdoklaga. Sebema, ising si takjilo. Laisi hen bisu lawduna tapna thai. Ipon pon gatlambado, haujikta khara pharakpagum, ne tabagi sor hontaba haurai. Marshana, nathanda lakbra nangbo, sida kaidoramino. Khumlakte nupido, Marshan so hanjinna hangde. Nasadu yam chokthana uri. Anakpa sidagi kaino machakise. Yarani, ai chaningdre. Ngaihaktangdi ingaw ngawna nupaduna makhut chamduna mafam asida purakhibado khangna khangna majin kangi hotnabada ngamkhidabani. Haujikne taraklaba sidadi. Ai lehorage. Kanaga lake nang. Ithanta. Yare adudi. Nang wakhalana khangana. Ai nangbu yum phawba drop tawbiramage. Yarani. Kaigi yabano. Nangbu sumai thamlamaga chatluradi. Ai nang thangna sora sonkrani. Nangna iga chatpadalaga namanabida phone to. Moi laktre paushida layo. Laisi hen bisu. Asa ama urakpagum thohen bida phone tawi. Ahan ba call do pairakte. Anirak tawbada pairi. Thoi. How, bye. Nang haudre paige tawraga. Nang haujik thabak chinbra. Chindi adum hayu yani. Adudi nang ai location tharake. Adudam ta ilo walak pigera. Lake tharo. Laisi hen bina wasep changduna live location thai. Thohen bisu panthadre. Thabak chatke loishilambaduga adum thorakrabani. Lake nathandara. Mani. Chanu hoi athai kanamta da hairunuko. Hairuida adudi phari nang adum payuko. Ai mayam yaudre. Nang yauramdaida adum phone tawro. Hoi haiduna phone thamnari. Mamit mamai ipompomi. Marshan nupidugu ubada sengna nungaitaba ama phawi. Sida kaidobula amina. Thabak amagi lakpani. Oh. Gari hairaga wadu makha tadoino mami kupsida sengna khangjilaktabani. Somnakal amaramda kamdauri. Hendrix do nahan birthday taba mamanabiduga icham chamna cantinda coffee thakduna wari tawrubani. Maraibakna thirisu januna changlakpaga hekma ba chanakri. Masu taha mina kari khanba khandabaga thidana chenduna tana jarai. Jan, abdangai khumi nangbu. Janu haiphet leishilakduna. Kaino inarakandana saktuga. Nupi oibiki liri khoiriba kaido karamba numit thadano. Nangi na sasida yaroktoise. Nangna nabuk sepaga aise liri khoride haibasida sans loksilakpanine. Yaye nang kokto. Haujiki coffee thakminabidudi liri khoriraba natro. Itungda inarakano. Nasakto yam yiningde. Kamay ngangnani nang sayde. Ngangna drasu yari kainarasi. Kai kainaba. Kainam tawba yade. Kainaba. Nangise ay nungshiba malaktre. Nungshide na. Ay na nang nungshiye na karamba numit hadaba haiba yawrage. Nungshidaba midabu kamay nungshi haidoino. Aydi nang daw na tawshinaba haide. Hendrix, Janu ki manglom dalakduna. Jan. Janu suptuna nupamabu yenglaga. Karino yeng nauro yari. Noi saken bido. Sakke siyanto nasakadu yeningde. Jan. Taningde bay amok na birthday wish pung baro da piba. Ahing waiting layba. Aduga amok na canteen da chapo chaminaramba. Aduga ngasina library da paminaramba. Loinarabani nangaiga. Haujiksu natro coffee da tawramida. Iminna urasi pao oidaba ngangnaba koi chencheline. Hendrix na Janu ki makhutta paiduna. Kainu mi chanambu mi imanabine haiduna. Aiga marimta lainade haibani. Aigidi nang tangni. Yari lauramdai tena manbi khaindaramda yongmanbi tawbiranu khit. Nangi nadato yingjaningdri khari wa e. Pharakadra yengbani sum henjelaine. Nangna pamdabadu madung tawdradi yaraba natro. Nangi matung haiba wahaise penjari e. Ayaba amada hayawro amu. Janu mana paiba yada chatkri. Hendrixu matawdu nok-noktuna tanaki. Thohen bisu Laisi hen bina tharakiba live location do yaushilakli. Mafam hainaduna punna thengnari. Thohen bina. Yamong sulairamina kamai thengnari no. Marshan Laisi hen bida yengna Thohen bigi paukhom supirai. Thohen be. Yamong amukona phazana tapna wari tawrsi. Haujikidi Laisi hen bise. Nangna khara pubiraga pothan biru. Kai-kaino chaba yaba kharasu yamong lege. Chana bagidi yarnida. Aikhoi muk chaluki yamong adudi. Thohen bisu nupidugi oiramba phibam maduda koina sangna lei thaningdre.
ꯇꯞꯅ ꯁꯝꯕꯤꯗꯨꯅ ꯄꯥꯏ ꯃꯥꯔꯁꯟꯁꯨ ꯁꯠ ꯆꯠꯇꯦ ꯅꯨꯄꯤꯗꯨꯅ ꯒꯥꯔꯤ ꯀꯥꯕꯗꯣ ꯀꯔꯝ ꯇꯧꯕ ꯇꯨꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯤꯄꯥꯏꯅ ꯌꯦꯡꯉꯤ ꯊꯣꯏꯍꯦꯟꯕꯤ ꯂꯥꯛꯑꯕꯅꯤꯅ ꯍꯜꯂꯁꯤꯔ ꯈꯟꯕꯅꯤ ꯑꯆꯤꯟꯕ ꯃꯊꯧꯁꯤꯡ ꯑꯗꯨꯅ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤꯁꯤꯕꯨ ꯊꯝꯂꯝꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯈꯤꯕꯒ ꯆꯤꯡꯈꯩꯅ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯧꯕꯥꯜꯒꯤ ꯊꯕꯛꯇꯣ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯁꯤꯔꯥ ꯍꯥꯏꯗꯣꯛꯀꯅꯨ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯇꯨꯡ ꯍꯥꯟꯅ ꯇꯞꯅ ꯏꯅꯧ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯈꯩꯗꯤ ꯇꯤꯉꯛ ꯃꯥꯏꯉꯛꯅꯩ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯅꯛꯅ ꯂꯣꯏꯅꯕ ꯑꯣꯏꯔꯝꯂꯅꯤ ꯈꯟꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯤ ꯇꯧꯔꯤ ꯆꯤꯡꯈꯩ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯁꯤꯗ ꯈꯥꯝ ꯍꯣꯔꯂꯤꯛꯁꯀ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕ ꯈꯔꯒ ꯂꯧꯔꯛꯑꯣ ꯍꯣꯏ ꯁꯔ ꯆꯤꯡꯈꯩꯁꯨ ꯃꯥꯔꯁꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯀꯨꯝꯗꯨꯅ ꯂꯧꯔꯨꯔꯒ ꯀꯥꯈꯠꯂꯛꯏ ꯈꯤꯇꯪ ꯁ꯭ꯄꯤꯗꯁꯨ ꯌꯥꯡꯈꯠꯇꯨꯅ ꯆꯥꯡ ꯃꯥꯟꯅꯔꯞ ꯊꯧꯔꯛꯏ ꯍꯟꯗꯛꯇꯤ ꯊꯣꯏꯍꯦꯟꯕꯤꯅ ꯒꯦꯠꯇ ꯒꯥꯔꯤ ꯈꯥꯝꯗ꯭ꯔꯤꯉꯩ ꯆꯤꯡꯈꯩꯅ ꯍꯥꯡꯒꯠꯅ ꯊꯧꯒꯠꯇꯨꯅ ꯈꯥꯝꯃꯤ ꯃꯥꯔꯁꯟꯁꯨ ꯒꯥꯔꯤꯗꯩ ꯀꯨꯝꯂꯛꯏ ꯊꯣꯏꯍꯦꯟꯕꯤꯅ ꯂꯩꯁꯤꯍꯦꯟꯕꯤ ꯅꯪ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯈꯔ ꯉꯥꯎꯏ ꯑꯝꯇꯪ ꯀꯨꯝꯃꯣ ꯑꯩ ꯒꯦꯠ ꯍꯥꯡꯂꯛꯀꯦ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯀꯨꯝꯊꯩ ꯃꯀꯣꯛꯇꯣ ꯈꯪꯉꯥꯎꯁꯨ ꯉꯥꯎꯔꯛꯏ ꯍꯥꯏꯊꯒꯦ ꯇꯧꯔꯛꯄꯗꯣ ꯃꯥꯒꯤ ꯃꯇꯧꯕꯨ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯔꯁꯟꯅ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯛꯄꯤꯔꯛꯏ ꯂꯩꯁꯤꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯒꯦꯠ ꯍꯥꯡꯂꯨꯔꯤ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯥꯍꯥꯅ ꯅꯨꯄꯤ ꯊꯣꯏꯍꯦꯟꯕꯤ ꯅꯪ ꯒꯥꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯆꯠꯂꯣ ꯊꯧꯖꯤꯜꯂꯝꯃꯨ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯂꯨꯁꯤ ꯂꯩꯁꯤꯍꯦꯟꯕꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯊꯣꯛꯂꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯥ ꯍꯪꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯟꯅ ꯒꯥꯔꯤꯗꯣ ꯍꯥꯟꯅ ꯊꯧꯖꯤꯜꯂꯨꯏ ꯃꯐꯝ ꯆꯥꯅꯒ ꯈꯥꯝꯂꯝꯗ꯭ꯔꯦ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯖꯞ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯅꯝ ꯀꯟꯕꯒꯤ ꯅꯤꯡꯉꯥꯏꯗ ꯐꯪꯂꯤꯕ ꯃꯆꯥꯒꯤ ꯆꯩꯊꯦꯡ ꯎꯈꯤꯕ꯭ꯔꯥ ꯃꯈꯣꯏꯅ ꯈꯪꯂꯛꯈꯤꯗ꯭ꯔꯥ ꯊꯧꯅꯥ ꯐꯕꯤ ꯁꯥꯕ ꯃꯇꯧ ꯀꯔꯤꯒꯤ ꯈꯪꯕꯤꯗꯦ ꯃꯄꯥꯟ ꯊꯣꯡꯗ ꯑꯅꯝ ꯀꯟꯅ ꯈꯨꯗꯤꯡꯃꯛ ꯉꯝꯅꯕ ꯃꯥꯌꯣꯛꯅꯔꯕꯁꯨ ꯍꯛꯆꯥꯡꯒꯤ ꯗꯤꯍꯦ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯂꯣꯠꯄ ꯉꯝꯗꯦ ꯃꯥꯔꯁꯟ ꯒꯥꯔꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯈꯪꯅꯕꯁꯤꯡ ꯃꯊꯪ ꯄꯥꯎ ꯐꯥꯎꯅꯩ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯒ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡꯗꯣ ꯈꯤꯇꯪ ꯀꯟꯈꯠꯅꯕ ꯗ꯭ꯔꯤꯞ ꯌꯥꯜꯂꯤ ꯃꯥꯔꯁꯟꯅ ꯊꯣꯏꯍꯦꯟꯕꯤ ꯅꯪ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯉꯦꯅ ꯄꯥꯈꯠꯅꯅꯤ ꯂꯩꯁꯤꯍꯦꯟꯕꯤꯒꯤꯁꯨ ꯇꯞꯅ ꯄꯥꯎ ꯄꯤꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯌꯥꯝꯕꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯤ ꯋꯥꯡꯂꯦꯝꯕ ꯑꯅꯤꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ ꯅꯤꯡꯊꯤꯅ ꯃꯤꯔꯥ ꯉꯥꯏꯕꯗ ꯑꯩ ꯊꯋꯥꯏꯁꯦ ꯊꯥꯈꯤꯕꯅ ꯍꯥꯟꯗꯧ ꯃꯥꯜꯂꯤ ꯀꯨꯏꯗ꯭ꯔꯦ ꯉꯥꯏꯕꯕꯨ ꯀꯜꯂꯗꯤ ꯅꯪꯒꯤꯗꯤ ꯕꯁ ꯅꯠꯇꯦ ꯅꯅꯥꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟꯅꯤ ꯍꯣꯏ ꯄꯥꯏꯁꯤꯜꯂꯛꯇꯣꯏꯁꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯄꯪꯍꯥꯏ ꯍꯩꯖꯤꯟꯕꯗꯨ ꯇꯧꯅꯨ ꯍꯩꯖꯤꯟꯕ ꯅꯠꯇꯦ ꯇꯝꯁꯤꯟꯕ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯁꯦꯡꯂꯕꯅꯤ ꯍꯥꯏ ꯋꯥꯅꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯏꯆꯟꯗꯤ ꯀꯩꯗꯧꯉꯩ ꯌꯨꯝꯗ ꯂꯥꯛꯅꯤ ꯍꯥꯏꯒꯦ ꯈꯪꯗꯦ ꯑꯗꯨꯏ ꯋꯥꯗꯨꯃ ꯏꯃꯥꯕꯣꯛꯅ ꯃꯇꯝ ꯈꯔ ꯂꯩꯍꯟꯈꯤꯅꯤ ꯍꯥꯏꯕꯅꯤ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤꯉꯩ ꯋꯦꯇꯤꯡ ꯆꯪꯂꯛꯄꯗꯨꯗ ꯐꯣꯟꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯉꯥꯏꯈꯣꯀꯣ ꯃꯥꯔꯁꯟ ꯀꯣꯜ ꯇꯧꯔꯛꯏ ꯀꯟꯐꯔꯦꯟꯁ ꯍꯥꯞꯂꯛꯑꯣ ꯉꯥꯡꯅꯕ ꯇꯟꯕꯅ ꯅꯨꯄꯥꯗꯨꯁꯨ ꯀꯟꯐꯔꯦꯟꯁ ꯑꯗꯨꯝ ꯁꯠ ꯁꯝꯃꯤ ꯇꯥꯃꯣ ꯀꯩꯗ ꯂꯩꯒꯦ ꯌꯨꯝꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯈꯔ ꯊꯨꯅ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯔꯣ ꯀꯩ ꯍꯣꯁꯄꯤꯇꯥꯜꯅꯣ ꯃꯥꯔꯁꯟꯅ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯅ ꯀꯅꯥꯅꯣ ꯅꯥꯔꯤꯕꯗꯣ ꯍꯥꯏꯕ ꯐꯥꯎ ꯅꯪꯍꯧꯗ ꯐꯣꯟꯗꯣ ꯌꯥꯝ ꯊꯨꯅ ꯊꯝꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕꯅ ꯅꯤꯡꯊꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯐꯖꯅ ꯆꯠꯄꯤꯔꯨꯔꯣ ꯇꯥꯡꯅ ꯑꯃꯈꯛ ꯅꯥꯏꯇꯣꯝ ꯉꯥꯟꯕꯤ ꯃꯆꯟꯗꯨꯔ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯁꯤꯟꯊꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯛꯏ ꯗ꯭ꯔꯃꯥ ꯌꯦꯡꯂꯝꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯄꯥꯏꯈꯠꯂꯛꯏ ꯇꯥꯃꯣ ꯆꯟ ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯌꯨꯝ ꯂꯩꯇ꯭ꯔꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯀꯥꯟꯁꯤꯗ ꯀꯗꯥꯏ ꯂꯩꯗꯣꯏꯅꯣ ꯑꯗꯨ ꯇꯥꯃꯣ ꯄꯤꯖꯥ ꯑꯝꯇ ꯗꯦꯂꯤꯚꯔꯤ ꯇꯧꯍꯟꯕꯤꯔꯛꯑꯣ ꯍꯣꯏ ꯇꯧꯍꯜꯂꯒꯦ ꯃꯤꯄꯥꯏꯔꯝꯕ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯟꯊꯩ ꯑꯇꯩꯒꯤ ꯈꯟꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯜ ꯑꯗꯨ ꯅꯥꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗꯅ ꯍꯦꯟꯅ ꯃꯤꯄꯥꯏ ꯊꯤꯖꯕꯅꯤ ꯖꯣꯃꯦꯇꯣꯗ ꯆꯪꯗꯨꯅ ꯕꯤగ్ ꯁꯥꯏꯖ ꯄꯤꯖꯥ ꯑꯃ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯇꯥꯃꯣꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯍꯜꯂꯛꯄꯒ ꯇꯧꯔꯛꯀꯦ ꯍꯣꯏ ꯊꯦꯡꯛꯌꯨ ꯇꯥꯃꯣ ꯃꯆꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯂꯨꯝꯊꯔꯝꯕ ꯋꯥꯈꯜ ꯑꯗꯨꯃꯗꯤ ꯏꯌꯥꯡ ꯌꯥꯡꯉꯤ ꯏꯕꯦꯝꯆꯥꯅ ꯇꯧꯗꯨꯅ ꯔꯥꯅꯤꯕꯨ ꯄꯣꯊꯥꯍꯟꯈ꯭ꯔꯕꯅꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯕꯦꯝꯆꯥꯒꯤ ꯋꯥꯈꯜꯁꯤꯁꯨ ꯃꯆꯦ ꯑꯁꯤꯕꯨꯗꯤ ꯋꯥꯍꯟꯅꯤꯡꯗꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯆꯦꯗꯨꯒꯤ ꯍꯦꯛ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ
Chahi hairisu inaw nauriba mangondana potlum kaya thangatuna thamlamliba thamoi adu karine haina khangani. Haksangi teheduna wamanbaga wakhalgi potlum aduna nantharakpada rani suningaidana pothajai. Korausu nungaitaba wakhaldo pothanabane haiduna marupsinga punduna hidak thai ngauthoi. Halakpada liklaigi seba nungsiba wahaina khajiktamak oirabasu themjinduna mikup khara oirabasu kokhalli. Khudingmaksina takpadi makhoi anigidi waraba matamda themjinbinaba wakhal pothanbinaba pothapham khangjaba jangpham khangjaba matamda miyoi kharadi makhoigidamak leire haibani. Adu oirabadi macha oiba magidi kana leiri mara leibigom asum naitom chaina khanghanba makhoibu papuroidra. Leima sinthaso marshana paupi khiduna lai. Leimana noibu angangsigi ahandati paupi khrabro. Thohenbina hawjik piraroisima ai horen phajana hainarege. Masasibu asuk chokchilibasya makhoibu karisu yengshinbidraba jala. Yarisima adugumadu haibino kona tapna yumda sasi. Ngasi simadi shida layo hai imaga ichan gelekpa yanina. Leiraga loiridana tangai phadaba anayi yaurabadi kamdauni. Thoyenbina ima aiga sinthaga dum leirasu yaniye imadi yumda oina dum leibiyo nakhoi khakpu yagadro. Marshana haisu haibanima yumda cha ising ama ima leitradi amta gyan tararoi. Thoyenbisu lekpa yane hairabanina aiga moi aniga punna leirage. Hoini adubu hawjikpu magi phibamse doctor na kaina hairigi. Sabchabi khangdri masase kitang kanbaga tumlisi hawgalakpaga test tawraga khangdawni. Unthokpada sanida. Leimasu doctor ga wari watai ngihak tawduna leiramlaga Marshana singkhaida sinaduna yumda thilankre.